ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤ ꯁꯣꯏꯅ ꯐꯖꯈ꯭ꯔꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯇꯥꯕꯤꯔꯒꯗꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯜ ꯑꯃꯁꯨꯡ ꯃꯒꯨꯟ ꯃꯁꯛ ꯈꯪꯕꯤꯕ ꯉꯝꯒꯅꯤꯕ꯫ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯤꯠ ꯑꯁꯦ, ꯃꯤꯠ ꯑꯁꯤꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯐꯖꯕ ꯄꯨꯝꯕꯁꯦ ꯎꯕ ꯐꯪꯉꯤꯕ ꯑꯗꯨꯃꯛꯄꯨ ꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯈꯤꯕꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯎꯕ ꯐꯪꯗꯦꯕ꯫ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯃꯤꯒꯤ ꯐꯠꯇꯕꯗꯤ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤꯕ, ꯑꯗꯨꯃꯛꯄꯨ ꯏꯁꯥꯒꯤ ꯐꯠꯇꯕꯗꯨꯗꯤ ꯀꯩꯗꯧꯉꯩꯗ ꯎꯕ ꯐꯪꯂꯣꯏꯕ, ꯎꯕ ꯉꯝꯂꯣꯏꯕ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯃ, ꯃꯥꯁꯦ ꯍꯨꯏ ꯑꯃ ꯂꯣꯏꯕꯅꯤ꯫ ꯃꯥꯒꯤ ꯍꯨꯏ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯏ ꯍꯥꯏꯕꯗ ꯃꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯏꯕ꯫ ꯍꯨꯏ ꯑꯁꯤ ꯃꯥꯅ ꯆꯠꯄ ꯈꯨꯗꯤꯡ, ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯄꯨꯗꯨꯅ ꯆꯠꯂꯤꯕ꯫ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯨꯅꯕꯨ ꯍꯥꯏꯕꯅꯤꯕ, ꯃꯥꯒꯤ ꯍꯨꯏ ꯑꯗꯨ ꯂꯨꯅ ꯇꯧꯕꯗꯨ ꯎꯕꯗ, ꯑꯁ ꯑꯩꯁꯦ ꯄ꯭ꯔꯖꯥꯒꯤ ꯍꯨꯏ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯍꯨꯏ ꯑꯁꯤꯕꯨ ꯑꯣꯏꯔꯝꯃꯗꯤ ꯀꯌꯥꯝꯇ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯔꯕ ꯇꯨꯡꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯑꯁꯦ ꯅꯤꯡꯊꯧ ꯑꯇꯣꯞꯄ ꯑꯃ ꯎꯅꯕꯒꯤꯗꯃꯛꯇ ꯃꯥ ꯆꯠꯀꯗꯕꯅꯦꯕ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯆꯠꯄ ꯈꯨꯗꯤꯡ ꯍꯨꯏ ꯑꯁꯤ ꯄꯨꯕꯅꯤꯅ ꯃꯥꯁꯦ ꯍꯨꯏ ꯑꯁꯤꯁꯨ ꯄꯨꯗꯨꯅ ꯆꯠꯄꯅꯦꯕ꯫ ꯆꯠꯄ ꯑꯁꯤꯗ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤ ꯑꯃ ꯂꯥꯟꯒꯗꯕꯅꯦꯕ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯅꯥꯎ ꯑꯃꯗ ꯉꯁꯥꯏꯒꯤ ꯍꯨꯏ ꯑꯗꯨꯁꯨ ꯄꯨꯈꯠꯂꯦ, ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯇꯣꯡꯉꯦ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯁꯨ ꯇꯣꯡꯕꯅꯦꯕ꯫ ꯇꯣꯡꯂꯒ ꯑꯩꯈꯣꯏꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯁꯨꯝ ꯆꯠꯂꯛꯄ ꯑꯁꯤꯗ ꯍꯨꯏ ꯑꯁꯤꯅ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯒ꯭ꯔꯥꯎꯟꯗ ꯑꯗꯨꯝ ꯁꯥꯟꯅꯅ ꯂꯩꯕꯅꯤꯅ ꯏꯁꯤꯡ ꯃꯌꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯤꯅꯥꯎ ꯑꯁꯤꯅ ꯈꯖꯤꯛ ꯅꯣꯝꯊꯣꯛ ꯅꯣꯝꯁꯤꯟ ꯇꯧꯕꯗꯣ ꯍꯨꯏꯁꯦ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯃꯥꯒꯩ ꯑꯃꯗꯃꯨꯛ ꯆꯣꯡ ꯑꯃꯗꯃꯨꯛ ꯆꯣꯡ ꯇꯧꯅ ꯂꯩꯕꯅꯦꯕ꯫ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯍꯨꯏ ꯑꯁꯤꯅ ꯃꯥꯒꯩ ꯑꯃꯗꯃꯨꯛ ꯆꯣꯡ ꯑꯃꯗꯃꯨꯛ ꯆꯣꯡ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨꯗ ꯐꯝꯂꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯁꯦ ꯀꯤꯁꯜꯂꯛꯂꯦꯕ꯫ ꯍꯨꯏꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯍꯤ ꯑꯁꯤ ꯂꯣꯡꯊꯣꯛꯂꯒꯗꯤ ꯃꯈꯣꯏ ꯄꯨꯝꯕꯁꯦ ꯑꯋꯥꯕ ꯅꯪꯂꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯃꯥꯒꯤ ꯍꯨꯏ ꯑꯁꯤꯅ ꯑꯃꯗꯃꯨꯛ ꯆꯣꯡ ꯑꯃꯗꯃꯨꯛ ꯆꯣꯡ ꯑꯗꯨꯝ ꯁꯥꯟꯅꯕꯁꯦ ꯎꯕꯁꯤꯗ ꯃꯥꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯂꯧꯗꯕꯅꯦꯕ꯫ ꯑꯩꯒꯤ ꯍꯨꯏ ꯑꯁꯤ ꯁꯥꯟꯅꯔꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯨꯏ ꯑꯁꯤꯅ ꯑꯗꯨꯝ ꯆꯣꯡꯅ ꯁꯥꯟꯅꯕꯁꯦ ꯎꯁꯜꯂꯛꯄꯁꯤꯗ ꯃꯥꯁꯤꯁꯨ ꯀꯤꯖꯁꯜꯂꯛꯑꯦꯕ꯫ ꯍꯨꯏ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯋꯥꯕꯗ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯉꯁꯥꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅꯁꯨ ꯅꯤꯡꯊꯧ ꯑꯁꯤꯗ ꯍꯥꯏꯕ ꯀꯤꯕꯅꯦꯕ꯫ ꯅꯤꯡꯊꯧ ꯑꯣꯏꯕꯅꯤꯅ ꯍꯥꯏꯔꯨꯔꯒ ꯅꯤꯡꯊꯧ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯖꯥ ꯑꯃꯈꯛꯅ ꯊꯧꯅꯥ ꯐꯔꯗꯨꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯒ, ꯅꯤꯡꯊꯧ ꯌꯦꯡꯉꯨ, ꯍꯨꯏ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯨꯝꯕ ꯑꯋꯥꯕ ꯇꯥꯕ ꯇꯥꯔꯦ꯫ ꯍꯨꯏ ꯑꯁꯤꯅ ꯃꯥꯅ ꯆꯣꯡꯅ ꯈꯣꯠꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯐꯥꯗꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯕꯅꯦꯕ, ꯍꯣꯏ ꯆꯨꯝꯃꯤ, ꯑꯗꯣ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯤ, ꯅꯪ ꯍꯨꯏ ꯑꯁꯤꯒ ꯇꯧꯅꯤꯡꯕ ꯇꯧ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯑꯅꯤꯈꯛ ꯀꯧꯊꯣꯔꯛꯂꯒ ꯍꯨꯏ ꯑꯁꯦ ꯐꯥꯔꯒ ꯍꯤꯅꯥꯎ ꯑꯗꯨꯗꯒꯤ ꯏꯁꯤꯡꯗ ꯂꯪꯊꯈꯤꯕꯅꯦꯕ꯫ ꯉꯁꯥꯏꯒꯤ ꯍꯨꯏ ꯑꯁꯦ ꯏꯔꯣꯏꯔꯗꯨꯅ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯑꯩꯈꯣꯏꯒꯤ ꯍꯤꯅꯥꯎ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯈꯨꯠ ꯑꯁꯤꯅ ꯄꯥꯏꯔꯒ ꯍꯥꯏꯕ ꯆꯠꯄꯅꯦꯕ꯫ ꯍꯨꯏ ꯑꯁꯦ ꯀꯤꯔꯦꯕ, ꯀꯤꯕꯩ ꯆꯥꯡꯁꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ ꯍꯨꯏ ꯑꯁꯤ ꯑꯃꯨꯛ ꯄꯨꯈꯠꯂꯒ ꯍꯤꯅꯥꯎ ꯃꯊꯛꯇ ꯊꯝꯕꯅꯦꯕ꯫ ꯍꯨꯏ ꯑꯗꯣ ꯇꯨꯃꯤꯟꯅ ꯆꯠꯂꯒ ꯀꯨꯅꯥ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯂꯒ ꯂꯦꯡꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯦꯕ꯫ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯄꯅꯦꯕ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯥ ꯑꯗꯨꯅ ꯈꯨꯝꯂꯛꯄꯅꯦꯕ, ꯅꯤꯡꯊꯧ, ꯑꯋꯥꯕ ꯍꯥꯏꯕ ꯑꯋꯥꯕꯁꯦ ꯃꯁꯤ ꯏꯁꯥꯗ ꯅꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣই ꯈꯪꯕ ꯉꯝꯂꯣꯏ꯫ ꯉꯁꯥꯏꯒꯤ ꯍꯨꯏ ꯑꯗꯣ ꯑꯋꯥꯕꯗꯣ ꯃꯗꯨ ꯃꯉꯣꯟꯗ ꯅꯪꯂꯕ ꯀꯥꯟꯗ ꯃꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯏꯕ꯫ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯕ ꯉꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯋꯥꯕ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯍꯧꯗ꯭ꯔꯒꯗꯤ ꯑꯁ ꯃꯥꯒꯤ ꯃꯐꯝꯗ ꯑꯩ ꯂꯩꯔꯝꯂꯒꯗꯤ ꯑꯩꯗꯤ ꯁꯣꯏꯗꯅ ꯇꯧꯒꯗꯕꯅꯤ, ꯃꯥꯒꯤ ꯃꯐꯝꯗ ꯑꯩ ꯂꯩꯔꯝꯂꯒꯗꯤ ꯑꯩꯗꯤ ꯁꯣꯏꯗꯅ ꯇꯧꯕ ꯉꯝꯒꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯗ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯌꯦꯡꯉꯨꯕ, ꯃꯗꯨꯗ ꯈꯛꯇꯗ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯒꯅꯤꯕ꯫ ꯃꯉꯣꯟꯗ ꯅꯪꯂꯤꯕ ꯑꯋꯥꯕꯗꯣ ꯅꯉꯣꯟꯗ ꯅꯪꯂꯕ ꯈꯛꯇꯗ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯒꯅꯤꯕ꯫ ꯃꯁꯤꯒꯤ ꯄꯤꯛꯂꯕ ꯋꯥꯔꯤ ꯑꯁꯤꯗ ꯇꯝꯖꯅꯤꯡꯉꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤꯡꯗꯣ ꯃꯗꯨ ꯎꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ, ꯑꯁ ꯃꯥꯒꯤ ꯃꯐꯝꯗ ꯇꯧꯔꯤꯕꯁꯦ ꯑꯩ ꯑꯣꯏꯔꯝꯂꯒꯗꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯔꯒ ꯑꯩ ꯍꯦꯟꯗꯦꯜ ꯇꯧꯒꯗꯕꯅꯤ, ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯀꯥꯏ ꯌꯥꯝ ꯈꯜꯂꯤꯕ꯫ ꯃꯤꯑꯣꯏꯕ ꯑꯗꯨꯒꯤ ꯃꯐꯝ, ꯃꯥꯅ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯒ ꯅꯪ ꯈꯟꯊꯗꯨꯅ ꯌꯦꯡꯉꯨꯕ, ꯑꯗꯨꯒ ꯅꯪ ꯗꯤꯁꯤꯖꯟ ꯂꯧꯕ꯫ ꯑꯋꯥꯕꯁꯦ ꯏꯁꯥꯗ ꯇꯥꯗ꯭ꯔꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ, ꯏꯁꯥꯗ ꯇꯥꯔꯕ ꯈꯛꯇꯗ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯒꯅꯤꯕ꯫ ꯁꯣ ꯒꯥꯏꯁ, ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯧꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯦ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯔꯒꯅꯨ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯁꯤꯒꯨꯝꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯂꯣꯏꯅꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ, ꯁꯤꯌꯔꯒꯤ ꯕꯇꯟ ꯑꯗꯨ ꯅꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯔꯤ ꯑꯣꯏꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯔ ꯑꯃꯃꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯄꯨꯕꯤꯔꯛꯀꯅꯤ꯫ ꯊꯦꯡꯅꯔꯁꯦ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ꯫ ꯕꯥꯏ ꯕꯥꯏ꯫